ꯑꯋꯦꯁ ꯑꯃꯁꯨꯡ ꯈꯖꯔ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯗꯤꯅꯥꯒꯤ ꯃꯃꯤꯡ ꯆꯠꯄ ꯐꯨꯔꯨꯞ ꯑꯅꯤꯅꯤ꯫ ꯃꯇꯝ ꯀꯌꯥꯗꯒꯤ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤ ꯑꯃꯒ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯅꯕꯤ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯛꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯌꯍꯨꯗꯤꯁꯤꯡꯒꯁꯨ ꯌꯦꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯜ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯋꯦꯁ ꯑꯃꯁꯨꯡ ꯈꯖꯔꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗꯅ ꯑꯋꯦꯁ ꯑꯃꯁꯨꯡ ꯌꯍꯨꯗꯤꯒ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ, ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗꯅ ꯈꯖꯔ ꯑꯃꯁꯨꯡ ꯌꯍꯨꯗꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯨꯔꯨꯞ ꯑꯍꯨꯝ ꯑꯁꯤ ꯑꯃꯒ ꯂꯥꯜ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯜ ꯑꯃ ꯂꯣꯏꯈꯤꯕꯇ ꯉꯥꯏꯔꯤꯉꯩꯗ ꯑꯇꯣꯞꯄ ꯑꯃ ꯑꯃꯨꯛ ꯌꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯗꯤꯅꯥꯗ ꯂꯥꯜꯒꯤ ꯃꯩꯆꯥꯛ ꯑꯁꯤ ꯃꯨꯠꯄ ꯅꯥꯏꯔꯝꯗꯦ꯫ ꯌꯍꯨꯗꯤꯁꯤꯡ ꯑꯁꯤ ꯂꯧ ꯇꯧꯕ ꯑꯃꯁꯨꯡ ꯅꯝꯊꯥꯛ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯋꯦꯁ ꯑꯃꯁꯨꯡ ꯈꯖꯔ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯟ ꯇꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕꯒꯤ ꯑꯃꯥꯡꯕ ꯈꯛꯇ ꯑꯣꯏꯔꯛꯀꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯥꯜ ꯆꯥꯡ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯗꯤꯅꯥꯒꯤ ꯈꯨꯜꯂꯥꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯊꯗꯠꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯇꯥꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯍꯥꯠꯅꯕ, ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯟꯁꯤꯟꯅꯗꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯟꯁꯤꯜꯂꯛꯂꯣꯏꯅꯕ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯕ ꯇꯥꯏ꯫ ꯑꯁꯨꯝꯅꯁꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯤꯡ ꯇꯥꯕꯗ ꯀꯂꯛ ꯃꯤꯍꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯒ ꯑꯃꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯈꯟꯅꯕ ꯍꯧꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯗꯁꯨ ꯂꯥꯜꯒꯤ ꯃꯩꯕꯨꯟ ꯆꯥꯛꯄ ꯍꯧꯔꯛꯈꯤ, ꯑꯗꯨꯒ ꯃꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯊꯥ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ꯫ ꯃꯗꯨꯅ ꯀꯔꯤ ꯑꯣꯏꯔꯛꯈꯤ? ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯃꯆꯦꯠ ꯇꯥꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯃꯟꯕꯗꯒꯤ ꯌꯥꯡꯂꯦꯟ ꯁꯣꯟꯊꯔꯛꯈꯤ꯫ ꯂꯩꯖꯔꯝꯕ ꯃꯔꯜ ꯃꯊꯨꯝ ꯃꯥꯡꯇꯥꯛꯈꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯃꯒ ꯍꯥꯠꯅꯕ ꯇꯣꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯌꯍꯨꯗꯤꯁꯤꯡꯒꯤ ꯄꯣꯂꯤꯁꯤꯗꯤ ꯀꯔꯤꯅ ꯑꯣꯏꯈꯤ ꯍꯥꯏꯕꯗ ꯂꯥꯟꯗ ꯃꯥꯏꯊꯤꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯣꯛꯅꯈꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯂꯝꯃꯤ, ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯏꯊꯤꯔꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ, ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯤꯡ ꯑꯗꯨꯒꯤꯅ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯅꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡꯕꯨꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯐꯝꯕꯨ ꯆꯦꯠꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯐꯝꯁꯤꯡꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ, ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯀꯔꯕꯥꯔꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯆꯧꯕ ꯐꯝꯁꯤꯡ ꯃꯈꯣꯏꯅ ꯌꯍꯨꯗꯤꯁꯤꯡꯅ ꯀꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯃꯨꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯕꯨ ꯌꯥꯕ ꯀꯥꯡꯕꯨꯅꯤ, ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯁꯔꯤꯌꯠꯁꯨ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯋꯦꯁ ꯑꯃꯁꯨꯡ ꯈꯖꯔ ꯃꯈꯣꯏꯅ ꯃꯨꯔꯇꯤ ꯂꯥꯠꯄ ꯀꯥꯡꯂꯨꯞꯅꯤ꯫ ꯌꯍꯨꯗꯤꯁꯤꯡꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯙꯔꯃ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯏ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯩꯕ ꯃꯔꯝꯅ ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯆꯩ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯩ꯫ ꯃꯈꯣꯏꯅ ꯍꯥꯏ, ꯅꯕꯤ ꯑꯃ ꯂꯥꯛꯀꯗꯧꯔꯤ, ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯛꯀꯅꯤ, ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯌꯦꯡꯖꯧ, ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯈ꯭ꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯃꯇꯝ ꯀꯌꯥ ꯆꯨꯞꯅ ꯃꯗꯤꯅꯥꯒꯤ ꯐꯤꯕꯝ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯋꯦꯁꯀꯤ ꯃꯤꯍꯨꯠ ꯃꯛꯀꯥꯗ ꯂꯥꯛꯂꯒ ꯀꯨꯔꯦꯁꯀꯤ ꯃꯤ ꯑꯃꯕꯨ ꯃꯗꯤꯅꯥꯒꯤ ꯈꯂꯤꯐꯥ ꯑꯣꯏꯕꯤꯅꯕ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯗꯤꯅꯥꯒꯤ ꯐꯤꯕꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯈꯣꯏꯗ ꯏꯁꯂꯥꯝꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯑꯌꯥꯁꯤ
ꯃꯣꯁꯀꯤ ꯃꯆꯥꯅꯨꯄꯥ ꯈꯨꯗꯛꯇ ꯏꯁꯂꯥꯝꯗ ꯆꯪꯖꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯜꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤꯗꯦ ꯑꯋꯦꯁꯀꯤ ꯀꯥꯡꯂꯨꯞꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯋꯥꯐꯝꯁꯤꯡꯕꯨ ꯊꯋꯥ ꯏꯁꯥ ꯁꯥꯔꯨꯗꯦ aduga kari amata nachungtana Islam bu yakide adubu mayum yauraba matungdadi Muhammad sallallahu alaihi wasallam wahising adu hanna makhoigi manakongda yeiduna lerami amuka awes amusung khazar makhoi anigi marakta akanba lan thenarami lanpham asida awes ki mi khudingmak yeknabana yomsillakki aduga pumloi loisin nabagi phibam amata laklami adubu Allah gi mating degi yahudi singna magi mating pangchilakki maduna maram oiduna awes mai paki aduga lan adu magna mai pakle haina lauthokhi la loiraba matungda makhoi anina makhoi gi phibam sing yengchinki lan thokraba matungda warakliba sing adu uba punglami madu ubada makhoi animakki wakal lausing mangkherami lal aduda thingam daba masingda mi sing siki thingam dana mal chang mangtaki makhoi gi pangal khudingmak losin kirami awang wathaki pura dalal dalaramba adu lamhang da lakpagi phibam dalarami makoine yahudi gi minai oigidawre haina khanjarami phibam achi lal ngamliba adusu aduga maithiriba adusu animak warami thokriba lal asi yamna maming chatkhiba bu as ki lanpham haina khangnei lan asida mangtak basing adugi wari hoji phawlinari kanglup animakna aki tujungba phawraba lanphamgi matungda warakliba phibam adubu ubada kiba poklami makhoi anina tungi punsida amaga ngsi chanana leiminagani tanja chirakpa matamda amaga mating pangnagani haina achet warep lorami asubna makhoi taichinarami kanglup ani asina awes amusung khazar ki khulakpa amakhakta oinanaba lepnarami makhoina khulakpa asigi matangda Abdullah gi machanupa obaibu wahinaba khanarami mahak asi khazar puruptagini larik haiba lausing amusung cheksin thorangdasu maming chatlami thabak thoramdasu yamna haisinglammi mahak asi mi loinaba amusung marup mapang sabadasu yamna herami maramaduna makhoi khudingmakna waleplami mahakpu lob opkadaba numit leplammi taingo sum ikanghaudana phibam adugi maikai onthokkerami tabak asi pangthokkadabata ngairaba matamda uba phangdaba maikei deke atopa thorang ama warakliba asina makhoigi damakta hena phaba amasung thabak oina pangthokpada aphaba kanaba khakta warakadaba orammi